Hojik Prayagraj Chathariba Mahakumbha Holy Bath Natraga Masida Punyagi Irujapa Masigitamakta India da kita natana foreign countries tagi mafom kaya dagi masida irujaba kita makta masiki main timing amata main point amata mafom amata irujaba kita makta masida mi lak henna tin kraba asiyam phajaba mongda processed mongda jatharak pani hai adupu masi mi yaman khibana maram nara natraga masida administration ki kari asoi angam leiba administration adi masi soidana bangam dana yam kana hot na haina tai masida chaluba pilgrimage haigadra makhoi yamna thawai yaujaba di masjid pap kok laga puina tangani hainu chat pakanglup singi report ki matung ina hai maduti makhoi ki arrangement da something lek lei awat palei amasung problem kaya lei makhoi ki gari sing ase tharamaga kilometer 15 14 hena lapna tharamaga lakna biawi adupu hannu chapa matam da madu ki wafam di yobungam da ba masjid something makhoi ki management da trouble lei ba ki wafam su mention tawri adupu ngasi di set news abaga tai maduti mafam asida stempede oi kibana maram oiga more than 10 mi si amadi 50 hena injure oiba hojiki phawbagi pawni amasung masigi matangda masida chatpa kanglup singna amna sawba khotpa amasu paw report thokle Prayagraj sai se matam amada Allahabad ka amasung UP gi manung chanwa phamni masida Ganga Yamuna Saraswati river ahum gi masida sangam punpham amadai hariba punpham asidani hojiki holy bath asi chathari se adubu masida mi purma asi laklaga maki bath adu tawraga chatna khragadi pera leitaba adu masida mi si tinsin gibana maram oraga stempede orak pa haibase masi mi si click insen na soidana orak bani adu abti mafam siki value se kayam wangkraba amasung hana tawkiba Mahakumbha dagisu handakisena hena mithit oiba amasung miyam satina tinbaki wa mention tawi Prime Minister Narendra Modi na su stempede asi kari maramna oikibana amasung masida nuaita phongdokre ngasi amawashagi numit asi ki moment amada masida irujaba se yam satina hena kana ba amadi pap kokpagi maram oiba masigi moment asi phanghauna bagi damakta mafam ka dagi mi some crores ni haidi adu hana masi numit ka ani changna tawri thabak ni adubu ngasi numit asam ne amabashage numit asam important oi pa masigi important numit asida hari ba mafam sida iru jabase phanghauna bagi damakta mayam asayam satina hena chinsilaki wana marama oiraga masigi stempede asi oi bani haina su report tori adubu masi prasasan gi administration gi site gi amna cheksin ba thabak thorang laukhali aso angam thoina oi khidraba haiduna hona ba du miam marak ni mi mayam asi lakna bakai si wakra pone asugumba case amadi oikhre haina mathang report tawnarakle report sing asum je mention tawri madudi Mahakumbha oifam ase masidagi khara ketang naklapna laiba Motilal Nehru Mortuary Medical College ama lai maduda asok pasingchi purakli amasung asi basinju purakli aduga masida eyewitness oiba singchina hai madudi masida karamna stempede oikhriba karimata khangde amasung karam haina mi singsi siduna purakli khangde tara mukti atra mathoi mukti siba ure amasung asi bhakchang singche hujika atei su puthorakani haibagi wakhala mane so tara hena sidori bra khangde adugumba possibility di lai hai masi amna nungaitaba thodok ama oikhre masu oihaning de amna systematically tawjaba government administration na adubu mi amna satina tin khragadi mi lak amata tin gada mafam da mi crore hena tin silaklaba mi crore gi mafam da mi crore ani henjelaklaba adu arbadi mafam da congested oiba amati sor phunba chatpa ngamdaba walking to ngamdaba amasung mi purma ase puinna di phangning banina afabadi phangning banina madugi moment adu madugi dharma gi matungina yamna important oi hai banina madu phanghauna bagi tamakta chensi lakpada amadi nangna bo hon rakpada oiripa thodok thok ngaktani asugumba case ama oiri haibagi pause leire report sing asumna hai madudi Wednesday ki ayuk angan bi ayuk ki timing aswai do oi ki bani amasung masita magi lagna nataga time tu oi ba masigi time se phanglo ba kam kana hot narak ko tamda masigi stempede se oi ki bani adu stempede se kamai no oi ki bano hai ba ki exact reason hoji phaw da khang bangam ji adu am kana theory adu po si ba se hoji tara ma thoi phaw se confirm ni masigi hen ba ki wasu hai ri adu ga masita insan na ba ki wani amasung crore
crowds of me aduga makai holy bat na tag iruja bagi thoram asi fawbada mi singsi am silaktuna amadi masida inkain rakliba nei kain rakliba masi phibam si charaktaba ubsida ngasai iruja bagi timing asisu khara block oidana thamki sini Ganga Yamuna amadi Saraswati three rivers ase Hindu mythology de yam chawba yamna magun leiba river ani river ahum ni amasung river ahum asigi secret point ama masida akhoi ki meeting ama lei hai masigi mafam asidani hujik mokoina holibat tawrise masi handaki chahisi oinadi sathina masi outburst or mi se mi gi mela or mahakumbh mela haiju sum haipa aduga handaki chahisi gidi yam sathi chaw mela amani amasung yam sathi na chaw pangthokre amasung aso open je oire asigi paw se hujik yam kan naina